Indian National Congress INC Thoubal District Congress Committee DCC Thoubal gi nauna President Khalaba Y Basanta Buharau taramna okpagi thawram amangasi Thoubal District Mahila Congress Committee amasung Indian Youth Congress IYC Thoubal anina punna sinduna athokpamda laiba District Congress Babanda pangthokre taramna okpagi thawram aduda Khangabok Assembly Constituency gi hanagi MLA Okram Landhoni Devi DCC Thoubal gi hanagi President N Lukhoi Vice President Khaidem Muhindro IYC की President Y Malem Nganba, DCC Thoubal की महिला President Laimayum Nganbi Devi, Vice President A Sobita Devi, Khangabok AC की MLA Okram Surja Kumar की लोइनबी, Dr. Hizam Miki Amadi, पार्टी की लीडर कयाना अथोइबा मिथुंग सिंगोइना सरुक्या खी Thoubal Lilong Wangjing Tentha Hairok amasung Wangkem AC की Block President Secretary Singsu सरुक्या की बथौरम अदुदा पार्टी की लीडर वर्कर सिंगना Thoubal District Congress Committee ki nauna khanlaba President Y Basanta da lengyan fiamadi achamba khudol sing tamduna harau tayamna okpaga loinana pukning thogatkhi thawramadu da wangang kiba kayana Congress Party ki damak Y Basanta na kathokpaga loinana lawrakiba thodang kayabu singthakhi tungdasu party ki damak henna thabak thogai kaya leptana pangthokpa ngamba oihanbirasanu hainasu yaifa paujal sing pinakhi thawramadu da nauna President Khalaba Y Basanta na hai Lebaka Sibu Lamdam asigi damakta party asigi niyom ngakna AICC gi mitiyang makhada amato oina thabak tawduna awanba Manipura masoidana purakpa ngamnaba honaragani Pali balenga kasi namikok masing thinaba tharang liba asi matam asiga chanaba mawangda mapandagi changsilakpa miyoi sing hana khandoklaga tawba tangai fadabani parigumba mitop khandok tringai da mikok thibagi thabak paikhatlaklabadi lamdam asigi maraibak tamma ngamdaba fiba mamada lakani maramasina mitop hana khandoklaga mikok thigadabani haiba asi Congress Party amadi miyamge kholauni hai khi aikoina paikhaliba hausi thangjaliba khongthang sigi manungda telapna hauji mak aiko punamagi hakchana suruga leba makaktang aiko ningsing hongdaba yadaba tanjamu oiba haida NRCC aikoina NRCC sanadrigaida census hana pangthoi yungkong masing thirni haradi yungkong masing thiba loredi masing kaya lege hai puthokpa tabni using result lathong tari mi masana claim lakani adun ihan han mada madu potuna kha sangna makone bodi mitang thama sangbe ai thama da lobe ya yaga da post na te sangmasu ya da ba tongnasu ya da phama mata madu ki posi tongnana ba hoji pale ba lenga chna torok posi Congress party na di praja ki swatra da amasu isa ki identity ki swatra da kathuk da leba party koi bani na hoji ki NRC hana sandare matungda census ki wafam je pakat peba maduna trabidi lebak si kangong sai bi wafam la ka dur aha man number 1 da kari da kai rakani delimitation sentur bu matam da beli da nipule re mado akoi masing handar kani moi da khai kini moi da le mamma sing hana lising manga da mado hojin lising ratre yogre kendra mada lising trangal le mado hojin humpuni pan yogre mama gi election gi result ki wani samaina le wafam yam sing mado kai rakadaba zobra figel da kai rakadaba hiram kudimuk da kai rakadaba loinana hauji akoina arome agenda lebra haiba party ki leaders na tatra hangiba amsu hairiba praja mayam sina CSO mayam sina hairiba wafam aron be agenda ama leiba jala separate emission tawduri bra haiba wafam singdo madu yamna neat and clean kuna mona lina sumna khangaba chubada pale balnga sina matam gi leitho ele lebase ngasagi matik ta thamjagi biduni praja sing aya masing mikap thoba matam oiraba loinana mahandak pangthuka daba 2027 ki election da aikhogi lebak si kanmang ngodaba party sina praja na sina bidrabadi akoi mutki bata Manipur da maitai smut kitaba pangan smut kitaba naga smut kitaba leriba mayam sing hai tare atupa foreign dege lakpa mayam sing ji hingaga lewu tabam masi pot puna musi khanga bani na aikoi mayam sing na